Online Manipur YouTube channel aswing biriba mayam pumnang pu amukah na taram luksari ahan badi amna maru iba pawam update thamjage security force na Imphal East district kising amadi tamgi mafam kaya sajelamba bunker sing sidokre salib sahi asigi haukiba megi tang hauduna thorok le birang asina maram oiraga pamdaba thodok thoktanaba amadi irang asibu laksenaba security forcing na lokhalak section thorangi saruk ama oina tongan sing amasung tamgi district sing the operation sathaduna tongan ba makhalgi khulai sing phagat pa amadi sajilamba bunker sing thugaibagi thabuk leptana sathari ngasi so ayuk pung taruk ka makhai taba matamdagi hauduna numid yungba matung pung amma rom taba phawbada Imphal East district ke manung sanna leiba yangang pokpigi singsang poringi saruk ama oiriba thamna pokpi yangang pokpi amasung Santi Kunaugi mafam singda kuki militant singna sajilamba tongan ba bunker kungo humdoi thugaiduna amang ata tokan khre hairi Imphal East district ki additional SP and Herojit Jat Regiment Sagolmang police station ki osina lusingba apunba team amana sathakiba operation aduda hairiba mafam sing aduda kuki militant singna yamna chawba mongda bunker sing saramba thengna kiba loinana bunker sing adu thugai kibani hairi bunker sing adu jingkhana kuptuna ningthijana semduna makhada kom tawthoktuna leifam chafam amadi chak thungpam na singba kaya amasu sem saduna leiram khibagi polam sing su phagat khre hairi pawasina makhata ribadi Imphal East district ki manung channa leiriba yengang pokpi amasung Santi Kunauda leiriba khunja singna tongan ba yengang pokpi gi singsang poringda kuki militant singna bunker kaya sajille haiba haukiba matam khargi mamangda SP da wakat cheron ama pirakraba matungda Imphal East ki SP na numit mangani gi manungda sungsoi soidana hairiba bunker sing lauthokani haina thajaba pirakhibagi matungina hairiba bunker sing adu ngasi kuki militant sing na sajilamba bunker sing adu lauthokkhibani haina pawasina makhatari duga mathangi update asina phubala maning lekai da ngarang numidang kuki militant sing na nongmai kapsin dona landarakre Bisnupur district ki Moirang police station kon ba fuwala maning lekai da kuki militant sing nong makeup sin duna landara khre khungak liba khunja sing na handuna nong makeup na khre thodok asing arang numdang pung taret ka makhai rom tarak pa adwai da thoki bani thodok adu gi matang da mafam adu gi khunja sing na phungdorok gi matung in na kuki militant sing na hanbu in numdang pung taret khara helak pa adwai da fuwala maning lekai da nong mai round khara kapthoraki madugi matung pung taret ka makhai rom tarak pa adwai da nong mai round kun rom kapsil laktuna landarak pa da gi khulngak liba volunteer sing na handuna mai kai ani makta nong yai matung pung taraga nithoi ke minute tram nga hen ba phawbo nong makeup na ki hairi khuthok na badu da mai kai ani gi asokapan yawbogi paudi leite panbe yai ngarang ko komi gi lamjing makha de mioi lising tara hen bana saruk yaduna kangbai amadi torbung bangla da maram sa da security barricade thamjiliba si lauthok na basangsin ki bukhungjangi loisilakpa matam khara sontharaba matung nong makeup silakpagi thodok adu thoki bani hairi aduga mathangi update asina maira pai bisingna nambolda central forcing gari sing satpada thinglure Hojik thokliba irang asida central forcing na kuki militant singi mating pangi haiduna ngangnariba asida khoisaunarba maikai kaya gi maira paibisingna am oina ngasi suti dimrota lakpa central forcing na tongba gari sing nambon maikai gi ima ibel singna lambi da phamjinduna thinglure ningsing bayai ngarang su oinam bazar da mafam adugi miyamna central forcing lakpa da thingbagi thodok laikhrabani haina aduga mathangi update asna Maheshwar Thonajumbu maikai kayadagi leptana thagat narakli hojik Manipur thokli birang asigi marik chumba paudum malem pumba da khanganaba New Delhi da leiriba RPI athwalegi National Secretary Maheshwar Thonajumbu maikai kayadagi leptana thagat pa phungdorak pagaloina pukning thogalagli ngasi su khagempali huidrom lekai gi maira pai bisingna Maheshwar Thonajumbu thagatuna lakhiba aduda mahaki poknapam oiriba kai sampat ahibam lekai gi miyamna taram okhi thorom adu saruk yakhibi maira pai bi amana hai Maheshwar Thonajumna irang asigi asumba paudum sing malem pumbada yahonna bhonarak pada mama oibi kya na apen pui irang asida mitai sing lande haibasi malem pumbada kanga na bhona bada Maheshwar na lawriba thodang asigumna leiriba mihut sing amadi lusing basing na amatu oina hotna bagi mamita de haina phungdokhi magna makhata na hai lamdam sigi asawasang mayam asina lamdam asibu Kandabaya de haiduna thokpirak lagadi karisu leiba isunate loinana sungbagi damakta songthorokliba Maheshwar Thonajum gi mathakta Assam Rifles na legal notice tharaktuna tawriba thawang ase ekhoi taseng na yaningde Maheshwar na lawriba thodang asi lamdam asigi imaibel amadi miyam gi mihut chillaga chatlibani haiki aduga mathangi update asna lan khambagi mahutta insinba Sin narco terrorist na Manipur ki kuki Singapore laga Manipur ki mitai da landarak padagi hojik mitai kuki ki marakta ha naba amadi yung mai thadok na bagi akan bi irang leiri irang asi Manipuri Legislative Assembly mikal da mai paklak tuna miyam gi mihut oiriba lengak asida minister oiriba ani yauna MLA tara yauna Manipur gi lamkhara lauthok laga tongan ba territory na tragang tongan ba administration amalai bagi demand tawrak pagi
हेन कुकीसिंग द इनोट हाप्तुना अकनब इरांग ओइरी कुकीसिंग ना तोंगानबे एडमिनिस्ट्रेशन लैबदा यावगदब मणिपुर की लौगदब लमसिंगनी हाइबा मफमसिंग द लैबा मितैगी खुलसिंग द नोंमै कापसिंदुना अमदि मितैसिंग अंगम बथाकता हालगा खुलसिंग अदुदगी मितैसिंग तानथोकलगा मितैगी युमसिंग मै थादोकपगी लान थोकलै असिगुम कुकीसिंग ना लान तौदुना मणिपुर दगी लम लौरगा तोंगानबे एडमिनिस्ट्रेशन अमा सेमनबा होटनरिबा असि आरानबा खोंगथांगनी नमदुना लम लौगनी हाइबसि मणिपुरीसिंग ना मरुओइना मितैसिंग ना यारोय मितैसिंग द खतनाबा हौबा माराल लंगजबनी तौगनु हाइना खामगदबा मिजोराम लेंगाकना मणिपुर की कुकीसिंग की मिचंग चंगबगी थौदौ तौरंबदगी नखै सेंगना ngarang सेप्टेम्बर 6 तदि मिजोराम द इरांग तौरिबा हाइबदि मितैद लंदारिबा कंगबुसिंग पुन्ना उनदुना मखा ताबा लानगी पोरमगी दमकता खन्नख्रे असिगुंबा ग्रेटर मिजोराम की मंग तौरदुना मिजोराम लेंगाकना मितैद लंदारिबा कुकीसिंग द मिसंग चंगबा अमदि मणिपुरी लेंगाक अमदि मणिपुर की मियामना तुमिन्ना लैसिनबदि अचुंबु ओइरोय मिजोराम लेंगाकता हाइबे याबा मखैदि हाइगदबनी मिजोराम सु इंडिया की मनुंग द लैबा मणिपुर गुंबा स्टेट अमनी स्टेट अमगी इरांग द नकल अमदा तुंगसिंदुना स्टेट अमा थुगाइनबा होनरकपा हाइबसे असुंबा नते मसिदा इंडिया लेंगाक नसु मिजोराम लेंगाक त मिसंग संगबगी थौदौ अदु तौदनबा हाइफम थोगी अदुबु हाइफम थोकलबसु हाइद्रबनिना मणिपुरी लेंगाकना हाइफम थोकपदु हाइरगा लौखतफम थोकपा थबुकसिंग लौखतपा चुमगनी वीडियो से यंगबिबगीदमक्ता मैम पुमनमपु अमुक हना थागतचरी अनौब अपडेट कीदमक्ता नुक्सिबिदुना ऑनलाइन मणिपुर यूट्यूब चैनल असबु सब्सक्राइब तौबिरमु थैंक यू सो मच।